ngasi tarik kulum doi leba pokpa numit asigi rasifal pijari ahan bada mes rasigi oina thabak tawbada waija waithak phangba mangam san ba piri asok apan yawba yai bris rasigi oina wakhal loksing thokpa tawruba thabak ta kana gani khutta sel watloi mithun rasigi oina senthok lambi phagatpa phijet leitengi potam leiba ngamba oigani karkat rasigi oina pangthokningba thabak pangthokpa yagani lalol itik tawba yare singha rasigi oina loinaba marup mapang singdagi koksaba lanthum tingba piri kaina rasigi oina thabak tawbada cheksil haudrabadi awafamda taba lei wathok lanthok na chingba cheksilu tula rasigi oina lanthum jiba panba phangu haiba lei hakchangi oina tang sikpagi anhaba piri brisik rasigi oina yenaba thabak loisinjaba ngamgani lalol itikta sendong phangani asok apan khara piri danu rasigi oina daw yaba matamni law ingkhwa lepsilu haiba lei miga muknaba kharadi thokani makar rasigi oina ahen ba chading chatkadori tawba thapakta ariamba taba mai paktaba piri kumba rasigi oina senthok lambi phai thabak tawbada kanagani miga khatna chainaba thoktanaba cheksinjau mina rasigi oina pukning wakhal leita jaba marup mapang singgi achauba mateng phangba matamni